Trump amasung European leaders in Marakta Chauna Unkanakre. European bloc na US ki tariff asigi retaliation oina US ki poche sinda tariff thambagi amasung Greenland ki matang da khana bidamakta emergency oiba meeting kaukre. Mayambu chingkai world jituk chine ki maikei da taram oxchari chine asibu ahanbo oina thenari ba oigadi sakal to shendram amasung ben icon on to biram. European leaders in amasung Trump ki marakta yana khudung thiningai ba fiya madalai Trump ki tarif target tawriba Europe ki leibak singna hairi makhoi amatu ebagi stena dulemli amasung tarif asigi mayukta amatu oina lekani hayin sapondolai. European leaders in the United States of America ki President Donald Trump mahangna Greenland lausin bada athing pinabo honai haiduna European country nipan tarif ki treaty pirakpa asina US Canada amadi Europe kal kuiraba historical matamdagi lairaklaba mari asida yamna kudung thingai ba phia amada usilakli hana phanaroli ngrang Sunday numita Trump na tarif ki target thamlibat country nipana amat oina phongdokhi makoina Denmark amasung semi autonomous Danish territory oriba Greenland ki praja singi tamakta amat oina lebe European officials inga pak chawrba island asigi tumgi filamgi matangda Trump piyalibak pressure asigi matangda khana napi tamakta apunba gaiba kudaki mifmama lauthokri European Council ki president Antonio Costa Sunday da phongdokhi Tawgadoriba member states singi meeting asigi mamangda national sovereignty amasung makhal amata yoba force lapa matamda apunba oina thengana naba phongdokhi haiba mifamasi the European officials singa Trump prekliba economic threat asigi pakhung pinaba option asigi manusana Trump prekliba tariff asigi retaliate tawba amasung US farms singi pothok thinjanba asina singba kaya khanaba yai haina sapondoli Panbaya Bade, US President Donald Trump na European Economy Panda February 1 daki 10% tariff chanaragani haina lafoki aduga makhatana 25% tariff June 1 daki chanagani amasung US na Greenland laibagi deal lasi yanaba puraki fawa hengalaki gani haina phondoki Financial Times ki report amana phondoki 2023 European bloc asina 93 billion euros ki oiba tariff US ki oiba pot chai singda thamki amasung trade bazuka koba anti coalition instrument activate tawki makhatana Trump na Greenland control tawna ba honabada akan ba phong kya thamakpa tariff thamjilakpa asina US Europe ki marakta lairakpa matam thangda lairakpa mari asida kwaidagi nemba thakta phattaba mo helle masina NATO gi survival da akiba pokhale Denmark na Greenland asibu hyumba janingtri amasung Greenland da lairiba miyoi lising yankai tarek ki oiba mod ki bot tawbada anamana US da teningri hauki bathangja numita Danish ki city kyada thousands of protesters thalaktuna Trump na prekliba treat asigi mayokta ihohorakhi amasung lauki Greenland is not for sale amasung hands of Greenland thaba banner kaya paiduna ihokya thimki